Government Litan thoudok thoudok laksinba ngamnaba internet thingjinkhare. Tha ani ahum asigi manungda kuki amadi naga singi marakta nungainadaba thoudok kaya thoktuna lakli. Ikoi dringaida naga singi jagada kuki len haina thazilambagi thoudok ka mari leinana naga singna kangpokpi chorchanpur faunariba lambi thingjilubada suda leiriba kuki lalhauba singna naga singda aki akhang pirakhiba leiribani. Masigi matungda ngarang na halta lemakhongda naga sing changba yaroi haina kuki singna thingjinduna thamki. Thoudok macha sing asina maram oiraga February 3 ta Litan da thokiba thoudok asina Meirikpi sing aduna meijaobi oirakhibani. Hojik phawbada nakal ani gi makki oina yumkun gi mathakta amangata thokrabasu asi anagi paudi lakpa leitri. Government erang asibu laksinanabagi damakta numit mangani gi internet service mafam aduda thingjinkhare amadi makhata ba erang thoktananaba nakal animaka sangtainanaba hotnabada natana CSO kaya nasu erang asi makhata dananaba santi gi paujel pinarakli.